Hi, welcome back everyone. Ising kayam thakpada miyam overdose oiba yabage. Ngasigi video asi khwaidigi darkar leiba ising dagi horaga khwaidigi sathiba poison phoba dose kayamna miyam sianba ngambage haibadugi matangdani. Ahum suba list da yawriba item simadi kanamtana thajaroidaba item ama khangni mayamna munna yengminasi. Ahanbada leiribasi isingni ising liter kaya thakpada mi siba yabage haiba mayam khangbibra. Comment the video makha yengdringeda thambiramu chumbra haibudu yengminasi. Ising ka haina thakchalabasu miyam overdose oibi yai masi water intoxication kawi natraga hyponatremia kawi pung kharagi manungda ising liter taruktagi hena thakchilabadi iri yawo sodium sing loina ising le tumkhiduna brain da pungkhalhali masigi thoroksi marathon runner gumbara thengnaba yawrokpadagi khanglakbani ani subada chini yamna chabadagi su miyam sibi yai sidadi migi body weight ki makha pole kilo amada gram kunthra gi changna chasalabadi mi ama adu overdose oiduna CBI isam samna kilo yankhai lumba mi amana gram kunthra into 50 kg oiba targadi gram cham lising amaga chongarom haibadi chini kilo ama makhai gi chang asi amulak phamthabada chasalabadi CBI ahum subra leiribasidi thumdi yamna sathi karigumba amukta chamas taret kumba chasanbada mi am iralaina CBI salt poisoning thokpana akhoi gi hakchang manungda leiriba cell sing da dehydrate tohanduna seizure thohanduna CBI coffee gumbri yawriba caffeine asina gram 10 gum chasanbada CBI haibadi coffee cup marfu haibadi IT gumba thangna na thaklabadi adum naksal e haiba khangbu yare yudi glass kunthra gumba thaklabadi overdose oiduna sibagi chang yamna wangi masi ayamana sor honba lepkhibadagi thoali ganja ri overdose oiba ngambagi chance impossible ni haine maramdi supnagi minute 15 gi manungda ganja kilo 4 ki mathakta thaktrabadi overdose oiba ngamde ganja thakpana wakhal choiba ngawba thoklabasu sihanbagi chance di laiti haibaga mane pain killer koina chanari buguli paracetamol gumbadi amukta gram 10 dagi hena chasalurabadi liver da damage thoktuna layeng haudrabadi liver failure oiduna sibagi akiba lai fentanyl hariba drug asidi heroin dagi saruk yankhai hena sathiba heli aduna supnagi milligram ani khaktana mi am overdose oheli milligram haibadi gram ji amuk gram ji dagi picture kadoribani milligram ani khaktana mi am overdose ohenba ngami masigi fentanyl asi hoji America gi North America haitare USA Canada somda leiriba lamjida overdose dagi khwadi sibagi changji fentanyl na khwadi wangi churup to yawriba nicotine asisu yamna sathiba yamna toxic oiba pot amani 50 mg gumba ahan namada adult oiba mi amada chasalurabadi fatal oibigi chang yamna wangi aduga angang dadi chur machai kharatanasu sihanba yawi poisonous oiba singi marakta khwari sathiba cyanide haiba spine ga maya da yagi mongda hapaga interrogation tawdunaba chikhariga mathanda sijaba adudi milligram chama gumna mi ama minute phadana sihanba ngami masi akhoi sem gumba apricot gumba cherry gumba gi maru da su khara yawi adubu kiningai di oide maramdi yamdrabada maru chama gi mathakta chadragadi fatal loinabagi maram leite aduga arobada leiribasina botulinum toxin haiba amalai nupi singna akhoi gi chimbal ga chawthoknaba botox tawbada mai nalhanaba layengbada sijenaba masigi botox sida haiba botulinum toxin haiba si yawi yamna chang nemna yawbununa mas control tawraga sijenabani adubu chathiriba jidi nanogram ani khatana mi amagi per kg da nanogram ani khak changba matamda mi am CBI isam samna grand scale gi example de yengagadi karigumba chamas ama leirabadi ngasi hairiba botulinum toxin asi chamas ama khak leiba matamda mi crore chamaga kun hena sihanba ngame masida isam samna pot khuding makna mi am hatpa sihanba ngami aikhoida changraba yadraba ising phawba dose henjalabadi mi ama sihanba ngami aduna poison phawba dose yaudrabadi mapangal soli matam khudimakta moderation habisi yamna important oi video asi loyo fu yengbirabanina subscribe soidana tobiramu